Ahanbada maru eba pau pizari. Rongmai Naga Youth Organization Manipurna Chief Minister N Birengi Tamenglong Khongchat boycott tawkre. Amasung COVID vaccine kapthokiba India gi apunba mising crore marfuga lak marfumanga henkre. Khurumzari TAMA THANGJAMna numit yungba pung tarani thoigi Mami TV News update pizari. Chief Minister N Birengi Go to Hills campaign at sumna boycott tawkiba adu sagot aduna Rongmai Naga Youth Organization Manipur Renyomna Chief Minister N Birengi Tamenglong Khongchat boycott tawkre. Renyom gi President Nagba Kadai Nicholas Gonmai amadi Secretary General A Rapuilan Panmai anina khudyek piduna thadorpa serol amana hai hauzik oiriba socio-political gi sarang naba asi maru eba maramdi Manipurna statehood fanglaba sahi yankhairom suraba asida palakhiba laingakna Indian Constitution gi article 371 clause satna hanaba laingakna puksel sengna hotnadaba asidagini state laingak political party sing amadi sing amasung tamgi lanain lusingba kharana makhoigi oiba oizaba khara fangnaba hotnabada singi lamda sakhatpa thintaduna lakli Manipurna statehood hek fanglakpadagi singi lam amadi mafam asida lairiba miyangi damak center na thadarpa khudong saba kayadagi na thaiduna thamlakli haujikti singmi sing tumina laisinba matam hendorakle Go to Hills campaign asi singi lamda loksin nabagi satharakpa lalong amani hainasu Renyom na fongdorakli Haukiba pung kunmarida India gi miyoi la kuntra tare lising humputara nipan saniga marfutara taruk COVID vaccine kapthokibaga loinana apunba vaccine kapthokiba mising crore marfuga lak marfutara manga henkre Maraksida India da COVID-19 gi anova case lising kuntra saniga yankhai taruk thengnabaga loinana apunba positive ki masing crore ahum lak kuntra mari lising marfut humputara nipan samriga taramapan sukre laina asina maram oiraga miyoi saniga marfutara manga laikhidre laikhidaba migi apunba masingna lak mari lising nifumanga samaga kuntra phumdoi yokre haina Union Ministry of Health and Family Welfare na thadrok paserol amana hairi Hairiba matam asida miyoi lising nifu humdoi samapan kuntra nipan naba phabaga loinana naba phabagi masing crore ahum lak kuntaret lising tara manga samaga supna manga yokre active case na lak ahum lising tara nipan samaga marfuma thoi sukre haina ministry gi serol asina hairi Tarani thoidak suba Manipur Legislative Assembly mikhal asida apana dal SK oinadi undergraduate ki thakta leiba miyoi amata mirep oi heloi haina dal asigi Manipur Pradesh ki President THANGJAM monoranjana fongdokre Wafam asingarang dal asigi organization section amasung all round development organization ARDO Kairao constituency na sinduna Kairao makting makha lekai da leiba ARDO gi ground da pangthokpa nong magi oiba political convention amada monoranjana fongdokhibani Apana dal gi mihut thagalasi haiba nongmagi convention aduda manoranjana hai miyang gi mihut haibasi ain semga doribani khubi namlaga khudyek pigadaba mihut amana ain semba yawba matamda karisu tawba ngamloi haina fongdoki Our curriculum metric with the political experience, with the distinguished political service, distinguished social worker of Vitaba, when the ex-minister of ex-MLA may be considered. Hana MLA or Meti whatever to Hanamati whatever Meti whatever to all Natraga politically Kanoda Magi distinguished output labor Amaba activity labor Radana social worker Moina Say Manga Amatara Ama Koiraba that may be considered. Otherwise for face application unaware to Kano alias minimum graduate is my qualification. Thauram aduda dal asigi election campaign committee of Mikhan gi chairman Sabihudin Saha dal asigi working president M Thoiba general secretary organization Biren Songtham na singba miyoi kaya na saruk yakhi Kanagumba lanai miyoi kharana sugunu ACG mirep oina thorak naba thaurang toriba Dr. Mukta Sanada selgi mating pangliba si masa masagi lanai interestani ex servicemen welfare association sugunu karigumba hiram amatada mari lainadi haina association asigi president Sanasam Maniai na pau singa unaba mada fongdokre
Paumi Singa Unabaduda S. Maniaina High ex Servicemen Welfare Association gi member amana Sugunugi inspiring candidate Dr. Muktas Nada Sogatuna Selgi Mating Pangki Haina media da Fongdokiba Adu Aranba Wafamni Dr. Muktas Nada Icham Samna Mating Pangkiba Adudi Lanagi Oiba Wafamni Adubu election ga Mari Lainana Wafam Kaya I Pauda Fonglakpa Asi Laibak Tibani Pau Sing Adu ex Servicemen Welfare Association Sugunu Hidam Amatada Mari Lainade Hainasu Mahakna Makatana Fongdoki Candidate Amabu ex serviceman Karana support Tokiba Masa Masagi interest study ex serviceman welfare association Sugunu Gamari Lenate TV Amadi paper da ex serviceman welfare association gi Mingsi Naduna candidate ki support Tobadu Aran Wafamni association gi Pauta Dana Kanagumba Amatada association gi Ming happy Gino Hana Thamjage Mayang Infal Assembly Constituency gi Manung Channelaiba Sek Maijindagi Kordak Sakhiba Lambi Sembi Dabgi Mayokta Yaning Daba Uladana Lamdam Adongi Nupi Singna Lambi da Fau Pambi Ling Bagaloinana Lambi Asi Thingjinduna Kongjang Sangsin Kre Sathakiba Kongjang Adugi Matangda Kongjang Loi Amana Hai Infal Turelgi Nakanda Lairiba Lambi Asi Hana Koilas Tharam Labani Lambi Asi Nauna Semjin Bigani Haiduna Hana Tharamba Koilas Adu Fakai Kraga Ngasi Fauba Sembi Duna Lairi Sembi Daduna Lairi Nong Kazitang Tabada Laikom Lainang na Sathok Sasinda Kudong Chadaba Kaya Mayok Naduna Lakli Maram Asina constituency Asigi MLA K. Robindro na Lambi Asi Atubada Miting Sangbiyu Karigumba Semjin Bidaba Tarabadi Hena Kanba Kongjang Sangsilagani Haina Kongjang Loi Aduna Makata na Fongdoki Ministry of Culture gi bidyang makhada ke Ibotombi Culture Academy ki ka Manipurna sinduna haukiba kumza Englishing ani mapandagi leptana satharpa holi fangnaba gi thauram ngarang Thobal district ki manung channelaiba charangpat mamang lekai community hall da pangthokre Thauram aduda sarangpat GP gi Zilla Parishad member PH Heramani International Awardee Social Worker K Zadumani Lorembam GP Pradhan nominee KH Sana Khomba Charangpat GP gi Upa Pradhan TH Khambi amadi ward member Y Lakshmina Athoiba Mithung Singh oina saruk yakhi Malem Pumbada Thengnariba COVID-19 gi laichat asidagi ngakthoknaba asamba section thorang khara ngakna chapinaba Mami tigibigi makaidagi ningsingjari madudi yumdagi heksa thokpaga face mask upiyu mi amaga gi marakta foot taruki arapa thambiyu mai mit khut sa toina hamdokpiyu amadi COVID vaccine kappa yaraba sing sungsoi soidana COVID vaccine kapthoktuna laichat asidagi kannaba miyam punna hotnaminasi Aroy bada maru iba pau amuk hana pizari. Rongmai Naga Youth Organization Manipurna Chief Minister N. Birengi Tamenglong Hongzat boycott Taukre. Masung COVID vaccine kapthokiba India gi apunba missing crore marfu galak marfu manga henkre Hauze pung tarani thogi Mami TV News matang asida loisinjare ahenba pau gi damak nungthil pung ani gi Mami TV News update meeting tabiyo